Hi ma'am, ma'am ngasize bonemna ayu chak kaubini na mangjauna na hairakhreba ko ado ai hojik mo yumda chatnabagi ready leire iruja maithajaraga hojik chattore moida ado ka hinjang thongamdoino do momangda mana aibu chak kauba ganda di nongmangkha haina haikhimneba ko ado ai chalamdai sida phajana prayer tawraga nongmangkha thongamdabi na eso nongmangkha tangdi thongandabi atopudi lo yai ko hangam orsu atopudi magi horen magi karando nongmangkha tawramada idi loire adu chaluraga yengose moyumda ai pochai loina langbu loire bako adu chaluraga yengose ma hi ma'am Hi ma'am, ngasi ay iyam konson gi magi chak aina kaubiyeba isangdo aisu khangde nate hinjang je kari kari oidunu nang ngase ai chak kaubagi hinjang se nga kokta hais nga ko tam di yaure aduga nongchak yongchak singju atai di sina kari sida aina purakpane sina ko kengoi ga hoi tha ka luangang baga aina zaning bagi ko nga yai baga thongmane ko ndum le sina kari morok met pa hai khurna dum morok metpa aduga sida nongmangkha manbam yauri se kari no se akhoi ay chaba yadabagi tongan thongmune ba kari hinjang no bodo kari nakopi as adudi haurase ko phare hawa haw taba yeng ta ngasi di kari nahan aingondana nganu muk cha ki o amuk chai san chai ngasi di nakopi thongmo in taw ta re ni taw mathangda ako tamo lakani aduda yengse khangde adu cha si su natri yengse ba haurase ko dude ya ai kang soya na taw si टिफिन जे नंग गिदु नान अखोय दा थमलमबदो मसीसु लौगे आइबसु काउख्रबा हे तम तौ या केंगिनी नंग या फार मतुंग दा चामिना जिसिन आहान मनि को तुमब्रा सिना आहान मने आहान बरा हाविनी Nga ho nang hinjang di chadi ko. San cha ya. Kumain chat tak tin no. Kanjang no do. Nakopi. Ha. Nakopi. Nang bujikan sanga ka chadrabo. Sanga to ai. Quy kre. Mau beto ko. Kalendri beto. Asi sakan ko. Sakan mo ba? Ayun no. Mo kape ra. Hilak happening na. Kani hilak keno na nase cha kaure uchi da ka hapa jalo hapa anu pagi da mana ini pagi daun ni ba kui da na pizza bu sunat si chaba ya bro kaino nang ngasi cha ka uja I karang tore ko nate aina kaino khangde cha su ka uya duga si chaba ya bro mana thongmen jang da ngon chaba ya bro hangjile nate aina chaba ya bro aiwa ko do ba ya ru du no ngai lo chao I karak tore da Sisi siapa ya bro? Ah,
ꯃꯣꯔꯣꯛ ꯁꯥꯕꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯈ꯭ꯋꯥꯡ ꯅꯥꯔꯕꯣ ꯍꯥ ꯈꯣꯡꯅ ꯅꯦꯠꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯁꯦꯡꯕ ꯍꯥꯎꯗꯤ ꯍꯥꯎꯋꯤ ꯉꯁꯤ ꯎꯝ ꯀꯣꯇ ꯉꯥꯁꯨ ꯅꯪ ꯊꯣꯡꯕ꯭ꯔꯣ ꯑꯩꯅ ꯊꯣꯡꯔꯗꯤ ꯐꯖꯅꯤꯍꯦ ꯑꯗꯨ ꯀꯅꯥꯅ ꯊꯣꯡꯕ ꯏꯇꯩꯃꯅ ꯊꯣꯡꯕ꯭ꯔꯣ ꯎꯝ ꯅꯪꯅ ꯊꯣꯡꯕꯗꯤ ꯀꯔꯤꯅꯣ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤ ꯅꯪ ꯊꯣꯡꯕ꯭ꯔꯥ ꯎꯝ ꯁꯤꯁꯦ ꯎꯝ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯀꯃꯥꯏꯅ ꯆꯥꯔꯤꯅꯣ ꯑꯩ ꯑꯃꯇꯪ ꯆꯥꯒꯦꯀꯣ ꯆꯥ ꯁꯤꯔꯣꯏꯀꯣ ꯁꯤꯔꯗꯤ ꯑꯩꯉꯣꯟꯗ ꯍꯪꯒꯅꯨ ꯍꯥꯎꯋꯤꯅꯦ ꯍꯥꯎꯕꯅꯤ ꯀꯩꯅꯣꯁꯨ ꯌꯥꯎꯋꯤꯅꯦ ꯍꯋꯥꯏ ꯃꯨꯁꯣꯔꯤꯁꯨ ꯌꯥꯎꯋꯤꯅꯦ ꯎꯝ ꯑꯩ ꯋꯥꯈꯜꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯇꯝꯃꯣ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯃꯤ ꯇꯥꯃꯣꯗꯣ ꯎꯝ ꯌꯥꯎꯔꯗꯤꯀꯣ ꯎꯝ ꯃꯥ ꯏꯟꯁꯥꯡ ꯄꯨꯅꯦꯕ ꯀꯔꯤ ꯌꯦꯟꯔꯥ ꯑꯣꯛꯔꯥ ꯈꯪꯗꯦ ꯃꯥꯅ ꯄꯨꯔꯒꯅꯦꯕ ꯏꯟꯖꯥꯡꯁꯦ ꯎꯝ ꯑꯗꯨ ꯉꯁꯤꯗꯤ ꯇꯜꯂꯦ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯗꯁꯨ ꯀꯥꯎꯔꯔꯣꯏ ꯀꯧꯒꯅꯨ ꯑꯩꯁꯨ ꯇꯜꯂꯦ ꯇꯜꯂꯝꯃꯅꯤ ꯆꯥꯕ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯒ ꯑꯩꯗꯤꯀꯣ ꯎꯝ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯅꯣꯡꯃꯪꯈꯥ ꯇꯧꯔꯝꯒꯗ꯭ꯔꯅ ꯃꯇꯥ ꯌꯥꯝ ꯁꯥꯔ ꯂꯥꯛꯄꯅꯦꯕ ꯅꯠꯇꯦ ꯎꯝ ꯅꯪꯅ ꯀꯣ ꯎꯝ ꯅꯈꯣꯏꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯅꯈꯣꯏꯗ ꯇꯨꯝꯁꯤ ꯍꯥꯏꯕ ꯎꯝ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯕꯤꯗꯦ ꯑꯩꯅ ꯑꯩꯁꯨ ꯉꯁꯤ ꯅꯣꯏꯗ ꯇꯨꯝꯈ꯭ꯔꯅꯤ ꯉꯁꯤꯗꯤ ꯁꯣꯝꯗ ꯆꯠꯈ꯭ꯔꯣ ꯅꯪ ꯑꯩꯕꯣ ꯇꯨꯝꯅ ꯃꯐꯝꯗꯣ ꯂꯩꯇꯦꯕ ꯁꯤꯗꯗꯤ ꯅꯪꯅ ꯇꯨꯝꯕ ꯌꯥꯏ ꯀꯩꯅꯣ ꯑꯁꯦꯡꯕꯩ ꯃꯤ ꯑꯅꯤ ꯇꯨꯝꯕ ꯆꯟꯗꯕ꯭ꯔꯣ ꯆꯜꯂꯦꯕ ꯎꯝ ꯑꯩꯅ ꯆꯥꯛꯇꯣ ꯍꯥꯟꯅ ꯌꯣꯠꯂꯨ ꯍꯥꯟꯅꯤ ꯑꯩꯅ ꯀꯥꯎꯔꯗꯤꯀꯣ ꯅꯪ ꯇꯨꯝꯕ ꯀꯥꯟꯗ ꯀꯥꯎꯕ꯭ꯔꯣ ꯌꯧꯔꯅꯤꯕ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤ ꯊꯤꯗꯣꯏꯁꯤꯗꯤ ꯑꯗꯨ ꯅꯪ ꯆꯤꯛꯄ ꯉꯝꯃꯣꯏ ꯁꯥ ꯃꯥꯜꯂꯦ ꯆꯤꯛꯄ ꯉꯝꯃꯣꯏꯕ ꯇꯔꯥ ꯇꯠꯈꯤꯅꯤꯀꯣ ꯌꯣꯡꯆꯥꯛ ꯆꯥꯎ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯃꯥꯡꯗ ꯆꯤꯛꯀꯅꯨ ꯍꯥꯏꯕꯅꯤ ꯃꯅꯨꯡꯗ ꯆꯥꯎꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯒꯀꯣ ꯑꯩꯈꯣꯏ ꯆꯦꯒꯞꯇꯣ ꯆꯐꯨꯗ ꯃꯅꯨꯡ ꯊꯤꯟꯖꯤꯜꯂꯣ ꯈ꯭ꯋꯥꯡ ꯅꯥꯏꯅ ꯍꯤꯟꯖꯥꯡꯗ ꯀꯔꯤ ꯍꯥꯞꯈ꯭ꯔꯒꯦ ꯈ꯭ꯋꯥꯡ ꯅꯥꯈꯠꯂꯦ ꯃꯔꯣꯏꯗ ꯀꯔꯤ ꯍꯤꯗꯥꯛ ꯍꯥꯞꯄꯦ ꯀꯣꯛ ꯍꯥꯞꯄꯦ ꯀꯣꯛ ꯉꯥꯎꯋꯦ ꯊꯨꯝ ꯊꯨꯝ ꯍꯥꯞꯈ꯭ꯔꯦ ꯊꯨꯝ ꯍꯥꯞꯄꯩꯔꯣ ꯉꯥꯎꯔꯤꯁꯦ ꯉꯥꯎꯅꯤꯡꯕ꯭ꯔꯥ ꯉꯥꯎꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯂꯨꯗꯤ ꯑꯩ ꯄꯥꯝꯃꯦꯍꯦ ꯑꯂꯨ ꯄꯥꯝꯃꯦ ꯑꯣꯀꯦ ꯆꯥꯎꯁꯦ ꯑꯍꯝ ꯍꯥꯏꯌꯣ ꯑꯍꯝ ꯍꯥꯏꯌꯣ ꯑꯍꯝ ꯍꯥꯏꯌꯣ ꯑꯁ ꯑꯍꯝ ꯍꯥꯏꯌꯣ ꯍꯥꯏꯔꯒ ꯑꯍꯝ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯎꯇꯕ꯭ꯔꯣ ꯍꯥꯎꯋꯦ ꯑꯁꯤꯅꯤ ꯅꯌꯥꯝꯕꯅ ꯊꯣꯡꯕꯅꯤ ꯍꯥꯎꯇꯕ꯭ꯔꯣ ꯍꯥꯎꯋꯦ ꯀꯦꯡꯉꯣꯏꯁꯦ ꯑꯩꯗꯤ ꯍꯥꯎꯕꯅꯤ ꯆꯥꯗ꯭ꯔꯤ ꯉꯁꯥꯏꯗꯤ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯎ ꯆꯥꯗꯕ ꯉꯁꯥꯏ ꯈꯔ ꯎꯍꯧꯔꯦꯗ ꯉꯔꯥꯡꯒꯤ ꯊꯣꯏꯊꯣꯏꯄꯥꯛ ꯆꯪꯉꯨꯕꯗꯣ ꯑꯗꯨ ꯑꯝꯇꯪꯒ ꯆꯠꯂꯨꯁꯤꯔꯣ ꯕꯨꯠꯀꯤꯗꯣ ꯃꯊꯪꯗꯤꯀꯣ ꯃꯤ ꯑꯃꯃꯝ ꯆꯪꯁꯦ ꯐꯥꯔꯁꯇ ꯅꯪ ꯆꯪꯈ꯭ꯔꯣꯕ ꯑꯩ ꯃꯄꯥꯟ ꯂꯩꯔꯝꯒꯦꯕꯀꯣ ꯀꯤꯗ꯭ꯔꯣ ꯅꯪ ꯃꯤꯒꯤ ꯃꯃꯥꯡ ꯃꯅꯤꯡꯗ ꯂꯩꯔꯒ ꯑꯗꯨ ꯀꯤꯗꯦꯕ ꯑꯥ ꯃꯃꯥꯡꯗ ꯆꯠꯂ ꯑꯗꯣ ꯃꯊꯪꯗꯀꯣ ꯌꯥꯎꯁꯪꯗ ꯑꯃꯨꯛ ꯆꯠꯁꯦꯕꯀꯣ ꯅꯪ ꯅꯊꯟ ꯆꯪꯉꯣꯕ
ꯃꯄꯥꯟꯗ ꯂꯩꯔꯝꯒꯦ ꯑꯃꯃꯝ ꯆꯪꯉꯁꯦꯕ ꯐꯥꯔꯁꯇ ꯅꯪ ꯆꯪꯉꯦꯗꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣꯕ ꯃꯊꯪꯗ ꯑꯩ ꯑꯃꯨꯛ ꯆꯪꯉꯣꯏꯒꯦꯕ ꯑꯗꯨ ꯃꯤꯡꯁꯦꯟꯒꯤꯗꯣ ꯃꯤꯡꯁꯦꯜꯗꯤ ꯃꯤꯡꯁꯦꯟꯗ ꯆꯪꯉꯣ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯀꯤꯗꯦꯕ ꯀꯤꯕꯨꯗꯤ ꯀꯤꯗꯦꯕ ꯑꯗꯨꯒꯤꯅ ꯉꯥꯎꯕꯗꯣ ꯀꯔꯤꯁꯨ ꯑꯩꯅ ꯊꯤꯔꯒ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯕꯕꯨ ꯕꯨꯠ ꯂꯩꯐꯝꯗꯗꯤ ꯆꯠꯀꯅꯨꯍꯦ ꯅꯪ ꯉꯥꯎꯔ ꯉꯥꯛꯇ ꯆꯥꯎꯔꯣ ꯅꯪ ꯆꯥꯎꯋꯣ ꯍꯥꯎꯋꯦꯕ ꯐꯖꯅ ꯊꯣꯡꯉꯦ ꯉꯥꯁꯦ ꯀꯔꯤ ꯉꯥꯅꯣ ꯉꯥ ꯀꯧꯇꯥ ꯉꯥ ꯀꯧꯇꯥ ꯍꯥꯏꯔꯤꯁꯤꯅꯀꯣ ꯀꯧꯇꯥ ꯃꯅꯨꯡꯗ ꯍꯥꯞꯄꯤ ꯍꯥꯏꯕꯒꯤ ꯉꯥ ꯀꯧꯇꯥ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯁꯤ ꯉꯥꯁꯦ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯈꯪꯗꯦ ꯃꯃꯤꯡ ꯅꯪꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯌꯣ ꯃꯦꯀ꯭ꯔꯦꯜ ꯃꯤꯈ꯭ꯔꯦ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯦꯀ꯭ꯔꯦꯜ ꯍꯥꯏꯁꯦ ꯆꯥꯅꯕꯁꯨ ꯌꯥꯗꯕ ꯃꯦꯀ꯭ꯔꯦꯜ ꯍꯥꯏꯕꯗꯤ ꯃꯤ ꯃꯃꯤꯡ ꯅꯠꯇꯦꯀꯣ ꯉꯥ ꯃꯃꯤꯡꯅꯤꯀꯣ ꯍꯥꯎꯇ꯭ꯔꯕꯣ ꯆꯥꯛ ꯌꯥꯎꯕ꯭ꯔꯥ ꯄꯨꯛ ꯊꯟꯅ ꯆꯥꯎꯑꯣꯁꯨ ꯍꯥꯏꯔꯣꯅꯦ ꯅꯪꯕꯨ ꯑꯁ ꯅꯣꯏ ꯌꯨꯝꯗ ꯆꯥꯕꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯨꯔꯣꯏꯗ꯭ꯔꯣ ꯍꯌꯦꯡ ꯍꯌꯦꯡ ꯍꯥꯏꯔꯝ ꯍꯌꯦꯡ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯉꯁꯤ ꯆꯥꯔꯤꯉꯩꯗ ꯍꯥꯏꯍꯧꯔꯣꯗ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯁꯤ ꯂꯣꯏꯔꯁꯤꯗ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯋꯣ ꯏꯌꯥꯝꯕꯅꯁꯨ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯨꯛꯅ ꯊꯟꯅ ꯆꯥꯋꯣꯕ ꯄꯨꯛꯅ ꯊꯟꯅ ꯆꯥꯎꯕ ꯄꯨꯛꯅ ꯆꯥꯕ ꯅꯠꯇꯦ ꯌꯥꯅ ꯆꯥꯕꯅꯦ ꯑꯗꯨꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯋꯣꯕ ꯎꯝ ꯆꯥꯗ꯭ꯔꯗꯤ ꯈꯪꯗꯦ ꯅꯪ ꯏꯁꯤꯡ ꯅꯇꯨꯝꯗꯗꯤ ꯊꯛꯀꯅꯨꯍꯦ ꯂꯩꯅꯦ ꯄꯥꯈꯠꯀꯅꯨ ꯅꯪ ꯊꯥꯎ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯥꯏꯅꯦ ꯉꯁꯤꯗꯤ ꯄꯥꯝꯃꯦ ꯈꯨꯠꯁꯨ ꯂꯣꯏ ꯉꯥꯡꯊꯣꯛꯈ꯭ꯔꯦ ꯅꯪ ꯈꯨꯠꯇꯣ ꯑꯝꯇ ꯍꯥꯡꯇꯣꯛꯑꯣ ꯉꯥꯏꯈꯣ ꯏꯁꯤꯡ ꯑꯁ ꯑꯁ ꯁꯦ ꯈꯨꯠꯇꯣ ꯍꯥꯝꯇꯣꯛ ꯐꯖꯅ ꯅꯥꯟꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯕꯗꯣ ꯊꯝꯃꯨꯅꯦ ꯑꯗꯨꯋꯥꯏꯗ ꯉꯥꯡꯊꯣꯛꯀꯗꯧ ꯅꯨꯡꯉꯥꯏꯇꯕ ꯆꯥꯔꯣ ꯅꯥꯟꯅ ꯆꯥꯔꯣ ꯅꯥꯟꯅ ꯆꯥꯕ ꯇꯝꯃꯨꯕ ꯁꯤ ꯃꯍꯤ ꯂꯥꯡꯃꯟꯈ꯭ꯔꯦꯁꯦ ꯆꯥꯛ ꯇꯣꯜꯂꯣ ꯉꯥꯏꯈꯣ ꯁꯣꯝꯒꯤ ꯍꯤꯟꯖꯥꯡꯁꯦ ꯄꯟ ꯊꯤꯡꯒꯦꯁꯦ ꯍꯤꯟꯖꯥꯡ ꯃꯍꯤ ꯌꯥꯝ ꯆꯦꯟꯊꯔꯦ ꯑꯗꯨ ꯄꯥꯏꯔꯨꯔꯅꯨ ꯁꯣꯝꯗ ꯆꯥꯎ ꯁꯣꯝꯗ ꯑꯁꯤ ꯊꯝꯈ꯭ꯔꯣꯕ ꯑꯁꯤ ꯀꯣ ꯌꯥꯝ ꯆꯥꯅꯤꯡꯗꯕ ꯃꯥꯜꯂꯦ ꯑꯦꯂꯥꯝ ꯈꯣꯡꯂꯛꯑꯦ ꯆꯥꯎ ꯑꯗꯣ ꯃꯥꯁꯨ ꯍꯥꯞꯀꯤ ꯂꯩꯁꯥꯕꯤꯗꯣ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯁꯤꯗꯔꯥ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜꯔꯥ ꯊꯧꯕꯥꯜꯒꯤꯗꯣ ꯑꯣ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯄꯤꯗꯣ ꯐꯣꯟ ꯇꯧꯔꯛꯑꯦ ꯗꯥ ꯕꯣꯅꯤꯌꯝ ꯂꯩꯕ꯭ꯔꯥꯅ ꯍꯪꯉꯦꯕ ꯑꯩꯅ ꯑꯩꯗꯤ ꯌꯨꯝ ꯍꯜꯂꯛꯇ꯭ꯔꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤ ꯍꯥꯏꯕꯅꯦꯕ ꯍꯜꯂꯛꯄꯀꯥꯟꯗ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯇꯧꯁꯤꯔꯥ ꯍꯣꯔꯦꯟ ꯅꯪ ꯇꯧꯁꯤꯔꯥ ꯏꯇꯩꯃ ꯈꯣꯏ ꯂꯩꯕꯅꯤ ꯏꯀꯥꯏꯕ꯭ꯔꯥ ꯍꯣꯔꯦꯟ ꯇꯧꯁꯤꯔꯥ ꯅꯠꯇꯦꯗ ꯇꯧ ꯅꯝꯕꯔꯗꯤ ꯌꯥꯎꯗꯦ ꯋꯥꯔꯤ ꯌꯥꯏꯍꯦ ꯅꯪ ꯆꯥꯛ ꯆꯥꯕꯗꯣ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯎ ꯐꯖꯅ ꯆꯥꯔꯒꯀꯣ ꯁꯨꯃꯥꯏꯅ ꯀꯟꯕꯗꯣ ꯀꯟꯒꯅꯨꯀꯣ ꯀꯣ ꯁꯨꯃꯥꯏꯅ ꯆꯥꯔꯦꯗꯅ ꯀꯣ ꯀꯟꯒꯅꯨꯕ ꯀꯣ ꯍꯩꯔꯦ ꯃꯊꯪꯗꯅ ꯆꯥꯃꯁ ꯄꯥꯏꯕ ꯑꯃꯨꯛ ꯇꯝꯃꯁꯦ ꯀꯣ ꯉꯔꯥꯡ ꯄꯥꯏꯕꯗꯣ
너무 맛있어. 알하야따 ꯆꯥꯛꯆꯥꯕꯅꯦꯕ ꯑꯅꯤ ꯄꯥꯏꯔ ꯍꯨꯛꯀꯠꯂꯛꯄꯅꯦꯕ ꯍꯥꯎꯇ꯭ꯔꯕꯣ? 이거. ꯑꯁꯦꯡꯕ ꯁꯤꯁꯨ ꯍꯥꯎꯋꯦ. ꯏꯁꯤꯡ ꯊꯛꯀꯦꯔꯣ? 진짜 그러게. ꯁꯤ ꯑꯣꯏꯅ? ꯈꯤꯇꯪ ꯇꯞꯅ ꯊꯛꯑꯣ. ꯑꯩ ꯄꯨꯡ ꯂꯨꯞ ꯂꯨꯞꯄꯦꯀꯣ ꯉꯁꯤ. 띠랑가 올라가게. ꯍꯥ. 줄릴도 올라가게. ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯦꯗꯅꯀꯣ. ꯕꯣꯅꯦꯝꯅ ꯉꯁꯤ ꯆꯥꯛ ꯀꯧꯕꯤꯔꯦ. ꯑꯗꯣ ꯍꯌꯦꯡꯗꯤ ꯃꯌꯥꯝꯒꯤꯗ ꯀꯃꯦꯟ ꯈꯔ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟ ꯈꯔ ꯄꯤꯔꯛꯄ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨꯗꯣ ꯍꯌꯦꯡ ꯄꯥꯊꯣꯛꯑꯁꯦ. ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯗꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯁꯦꯕꯀꯣ ꯍꯌꯦꯡꯗꯤ. ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯈꯔ ꯉꯥꯡꯂꯛꯄ ꯌꯥꯎꯋꯦꯕꯀꯣ. ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯅ ꯆꯨꯝꯕꯗꯤ ꯑꯩꯈꯣꯏ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯐꯣꯂꯣ ꯇꯧꯁꯦꯕꯀꯣ. ꯌꯥꯏꯀꯣ? ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯂꯥꯜꯂꯦꯅ ꯍꯥꯏꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟꯗ ꯄꯤꯕꯤꯔꯛꯑꯣ. ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ. ꯀꯔꯤꯒꯨꯝꯕꯅ ꯂꯥꯜꯂꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯜꯂꯣꯏꯁꯦꯕ. ꯆꯨꯝꯃꯦ ꯍꯥꯏꯔꯒꯗꯤ ꯏꯟꯁꯦꯕꯀꯣ. 시대지 레닝드레 아이디. ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ? 머니푸르다 레닝드레바. ꯅꯪꯁꯦ? ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅꯣ? 딜리다. ꯅꯠꯇꯦ, ꯃꯅꯤꯄꯨꯔꯗ ꯂꯩꯅꯤꯡꯗꯦ, ꯗꯤꯜꯂꯤꯗ? 아마나 보냄 아마나 보냄 따닝드레바. ꯇꯥꯅꯤꯡꯗ꯭ꯔꯦꯕ? ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯑꯥꯗ ꯂꯩꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦꯕꯀꯣ. ꯑꯁꯦꯡꯕꯅꯦ. ꯅꯣꯛꯀꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ. ꯑꯥꯗ ꯂꯩꯕꯁꯦ ꯅꯪ ꯆꯦꯡ ꯑꯣꯏꯔꯁꯨ ꯊꯨꯝ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯂꯩꯗꯣꯏꯅꯤ. ꯅꯪ ꯁꯤꯗ ꯑꯣꯏꯔꯗꯤ ꯏꯃꯥ ꯈꯣꯏꯗꯒꯤ ꯗꯤꯄꯦꯟ ꯇꯧꯔ ꯆꯥꯏꯅ. ꯑꯗꯨ ꯑꯥ ꯂꯩꯔꯗꯤ ꯂꯣꯏꯅ ꯂꯩꯕꯗꯨ ꯉꯝꯃꯣꯏꯗꯕꯅꯤꯅꯀꯣ. ꯃꯤꯡꯗꯣ ꯅꯪꯅ ꯕꯣꯅꯦꯝ ꯀꯧꯕꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯈ꯭ꯔꯁꯦ. ꯅꯪꯗꯣ ꯀꯣꯅꯤꯗꯅ. ꯀꯣꯅꯦꯝ ꯑꯣꯟꯊꯣꯛꯈ꯭ꯔꯁꯦ. ꯑꯗꯨꯗꯤ ꯌꯥꯔꯣꯏ. ꯍꯥ? ꯌꯥꯔꯣꯏꯕ. ꯌꯥꯈ꯭ꯔꯣ. ꯑꯗꯨꯕꯨ ꯅꯪ ꯀꯧꯔꯣ. ꯅꯪ ꯕꯣꯅꯦꯝ ꯑꯃꯨꯛ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ, ꯑꯃꯨꯛ ꯀꯧꯔꯣ ꯍꯥꯏ. ꯄꯣꯏꯟ ꯑꯅꯤꯅꯦ ꯑꯩꯅ ꯀꯛꯇꯣꯏꯁꯦ. ꯌꯥꯔꯦꯀꯣ? ꯀꯣꯅꯦꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯁꯦꯀꯣ. ꯌꯥꯔꯦꯀꯣ? ꯌꯥꯔꯦ. ꯕꯣꯅꯦꯝ ꯑꯗꯨꯝ ꯀꯧꯋꯣ. ꯕꯣꯅꯦꯝ ꯑꯗꯨꯝ ꯀꯧꯔꯣꯕ. ꯃꯃꯥꯡꯗ ꯆꯤꯛꯀꯅꯨ. ꯃꯅꯤꯡꯗ ꯆꯤꯛꯑꯣ, ꯃꯅꯤꯡꯗ. ꯆꯤꯛꯇꯦ. ꯁꯤ ꯆꯤꯛꯑꯗꯤ ꯁꯣꯝꯗ ꯊꯝꯈ꯭ꯔꯣ ꯁꯤꯗ. ꯑꯩꯗꯤ ꯄꯨꯛ ꯊꯜꯂꯦ. ꯀꯔꯤꯒꯤ ꯊꯟꯕ꯭ꯔꯥ? ꯃꯅꯨꯡꯗ ꯂꯣꯏ ꯌꯥꯎꯈ꯭ꯔꯕ. ꯌꯧꯔꯗꯤ ꯇꯣꯛꯑꯣ ꯅꯪꯁꯨ. ꯌꯥꯝ ꯋꯥꯅ ꯆꯥꯔꯦꯗ ꯉꯁꯤꯁꯦꯀꯣ. ꯄꯨꯛ ꯊꯟꯈ꯭ꯔꯦꯕ. ꯀꯣꯅꯦꯝ ꯑꯣꯟꯊꯣꯛꯈ꯭ꯔꯁꯦ. ꯌꯥꯔꯦꯀꯣ? ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯌꯥꯗꯦꯕ? ꯅꯣꯏ ꯏꯇꯩꯃꯗ ꯍꯥꯏꯅꯔꯒꯀꯣ. ꯅꯪ ꯐꯃꯨꯡꯗꯣ ꯈꯤꯇꯪ ꯆꯥꯎꯕ ꯑꯃ ꯊꯝꯈ꯭ꯔꯁꯦ. ꯑꯩ ꯂꯥꯛꯑꯁꯨ ꯇꯨꯝꯕ ꯌꯥꯅꯕ. ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯍꯦꯛ ꯇꯨꯝꯔꯒ ꯍꯦꯛ ꯇꯦꯛꯈ꯭ꯔꯕ. ꯇꯦꯛꯑꯣꯏꯍꯦ. ꯇꯦꯛꯇꯅꯕ ꯌꯣꯠꯀꯤ ꯁꯥꯔ ꯂꯣꯏꯔꯦ.
ꯑꯗꯨꯗꯤ ꯅꯪ ꯇꯨꯝꯍꯧꯔꯣ ꯑꯩ ꯆꯠꯂꯒꯅꯤ ꯑꯗꯩ ꯆꯥꯛ ꯑꯩꯉꯣꯟꯗ ꯆꯥꯛ ꯀꯧꯕꯁꯦ ꯍꯤꯟꯖꯥꯡ ꯍꯧꯕ꯭ꯔꯁꯨ ꯍꯥꯏꯗꯦ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕꯁꯨ ꯍꯥꯏꯗꯦ ꯍꯤꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥꯗꯤ ꯍꯪꯉꯨꯗꯅ ꯅꯪꯁꯨ ꯅꯤꯡꯗꯦ ꯑꯗꯨꯗꯤ ꯍꯪꯅꯤꯡꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄꯅꯗꯤ ꯆꯥꯔꯣꯁꯨ ꯍꯥꯏꯔꯣꯏ ꯈꯨꯠ ꯍꯥꯝꯃꯨꯁꯨ ꯍꯥꯏꯔꯣꯏ ꯍꯟꯗꯛꯇꯤ ꯈꯪꯅꯤ ꯑꯩꯈꯣꯏ ꯆꯥꯕ ꯀꯥꯟꯗ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯌꯥꯝ ꯄꯥꯈꯠꯂꯝꯕꯅꯦ ꯅꯣꯡꯃ ꯉꯥ ꯊꯣꯡꯉꯝꯒꯗ꯭ꯔꯅ ꯊꯣꯡꯗꯤ ꯊꯣꯡꯂꯝꯗ꯭ꯔꯦꯀꯣ ꯉꯁꯤꯁꯦ ꯗꯥꯎꯗꯤ ꯌꯥꯔꯦꯍꯦ ꯍꯌꯦꯡꯗꯤ ꯅꯪ ꯈꯪꯅꯤꯕ ꯇꯝꯃꯣꯔꯛꯔꯉꯩꯗ ꯅꯣꯡꯃꯈꯥꯛ ꯊꯣꯡꯒꯦꯕ ꯅꯪ ꯇꯧꯔꯤꯁꯦ ꯀꯤꯕ꯭ꯔꯥ ꯉꯔꯥꯡ ꯑꯩꯈꯣꯏ ꯆꯠꯄꯗꯣ ꯑꯗꯨ ꯑꯃ ꯆꯪꯗ꯭ꯔꯤ ꯕꯦꯖꯤꯡꯗꯣ ꯍꯥ ꯕꯤꯜꯗꯤꯡ ꯎꯝ ꯑꯗꯨꯅ ꯆꯪꯁꯦꯕ ꯅꯦꯛꯁꯇ ꯑꯣ ꯅꯍꯥꯟꯒꯤ ꯊꯣꯏꯊꯣꯏ ꯄꯥꯛꯈꯤꯗ꯭ꯔꯣ ꯀꯔꯤ ꯆꯪꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡꯗꯣ ꯕꯤꯜꯗꯤꯡ ꯀꯔꯝꯕꯅꯣ ꯑꯃ ꯑꯩꯈꯣꯏꯅ ꯊꯣꯛꯄꯗꯣ ꯁꯤꯗ ꯁꯥꯠꯇꯨ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯀꯥꯟꯗ ꯁꯤ ꯀꯔꯤꯅꯣꯅ ꯍꯪꯕꯗꯨꯔꯣ ꯑꯥ ꯇꯣꯏꯂꯦꯠꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯗꯥꯏꯗ ꯑꯗꯨ ꯃꯅꯨꯡꯗ ꯀꯩꯁꯨ ꯂꯩꯇꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯅꯨꯄꯥ ꯌꯦꯛꯄꯗꯣ ꯅꯠꯇ꯭ꯔꯣ ꯍꯦꯛ ꯆꯪꯕꯒꯤ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯁꯤ ꯀꯔꯤꯅꯣꯅ ꯍꯪꯕꯗꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩ ꯀꯥꯎꯈ꯭ꯔꯦꯕ ꯍꯧꯖꯤꯛꯇ ꯍꯥꯏꯔꯕ ꯍꯥꯏꯔ ꯃꯥꯅ ꯀꯔꯤꯅꯣꯅꯦ ꯀꯥꯎꯈ꯭ꯔꯦ ꯀꯔꯝꯕꯅꯣ ꯅꯪꯅ ꯆꯪꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯅꯠꯇ꯭ꯔꯒ ꯕꯨꯠ ꯃꯐꯝꯗ ꯆꯪꯁꯤꯔꯥ ꯑꯁ ꯒ꯭ꯔꯥꯃꯔꯁꯦ ꯑꯗꯨꯝ ꯂꯥꯜꯂꯦꯕ ꯅꯪꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕꯗꯤꯀꯣ ꯍꯦꯛ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯂꯩꯍꯧꯕ ꯅꯨꯄꯤꯒ ꯅꯨꯄꯥ ꯊꯥꯕ ꯂꯦꯗꯤꯁ ꯖꯦꯟꯁ ꯍꯥꯏꯅ ꯊꯥꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯊꯥꯕꯗꯣ ꯑꯩ ꯎꯍꯧꯗꯦꯕ ꯑꯗꯣ ꯅꯪꯅ ꯆꯪꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯑꯗꯨꯗꯨ ꯅꯠꯇ꯭ꯔꯣ ꯇꯣꯏꯂꯦꯠꯅꯦꯕ ꯑꯗꯨꯗꯤ ꯇꯣꯏꯂꯦꯠꯇ ꯀꯔꯤ ꯌꯦꯡꯗꯣꯏꯅꯣ ꯀꯩꯁꯨ ꯑꯗꯨꯒ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯒꯤ ꯃꯤ ꯂꯩꯐꯝꯗ ꯑꯗꯨꯝꯅ ꯆꯪꯗꯕ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯃꯊꯪ ꯆꯪꯁꯦ ꯑꯩꯁꯨ ꯉꯝꯃꯔꯣꯏ ꯑꯩ ꯅꯪ ꯐꯥꯔꯁ ꯆꯪꯉꯣ ꯃꯊꯪ ꯆꯪꯉꯣ ꯑꯩ ꯆꯪꯉꯣꯏ ꯑꯗꯨ ꯇꯣꯛꯑꯣ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯛ ꯆꯥꯅꯤꯡꯗꯕ꯭ꯔꯣ ꯉꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥ ꯌꯥꯔꯦ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯕ ꯑꯁ ꯈ꯭ꯋꯥꯡ ꯅꯥꯏꯌꯦ ꯀꯟꯒꯅꯨ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯀꯟꯒꯅꯨꯕ ꯆꯥꯎ ꯃꯥ ꯌꯥ ꯐꯥꯈꯤꯕꯗꯒꯤ ꯏꯟꯖꯥꯡꯁꯦ ꯏꯟꯗꯣꯟꯆꯥ ꯃꯥꯏ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯆꯥꯕꯗꯣ ꯑꯗꯨꯝ ꯄꯤꯖꯕꯤꯌꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯀꯟꯕꯒꯨꯝꯕꯗꯣ ꯃꯃꯥꯡꯗ ꯆꯤꯛꯀꯅꯨ ꯍꯥꯏꯕꯅꯤꯗ ꯃꯅꯨꯡꯒꯨꯝꯕꯗꯤ ꯆꯤꯛꯄ ꯌꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯖꯨꯁ ꯑꯣꯏꯅ ꯁꯦꯝꯃ ꯊꯛꯈ꯭ꯔꯣ ꯑꯗꯨꯅ ꯐꯅꯤ ꯑꯗꯨꯗꯤ ꯇꯨꯝꯁꯤꯔꯥ ꯑꯗ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯏꯀꯥꯟꯁꯤꯗ ꯕꯣꯅꯦꯝꯒꯤ ꯐꯥꯗꯔꯁꯨ ꯃꯃꯥꯡꯒꯤꯗ ꯎꯈꯤꯕꯁꯨ ꯌꯥꯎꯈ꯭ꯔꯦꯀꯣ ꯎꯗꯕꯁꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯉꯁꯤꯗꯤ ꯕꯣꯅꯦꯝꯒꯤ ꯃꯃꯥꯁꯨ ꯁꯤꯗ ꯂꯩ ꯕꯣꯅꯦꯝ ꯏꯃꯥꯗ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯁꯣꯝꯗ ꯏꯄꯥꯗꯤ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯌꯦ ꯍꯌꯦꯡ ꯀꯣꯟꯅ ꯌꯦꯡꯉꯁꯤ ꯏꯃꯥꯗꯣ ꯍꯟꯅ ꯌꯦꯡꯉꯁꯦ ꯏꯄꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯄꯅꯦꯕ ꯑꯗꯨꯒꯤ ꯕ꯭ꯂꯣꯛꯇꯤ ꯁꯦꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯠꯄꯅꯦ ꯕꯣꯅꯦꯝ ꯑꯩꯈꯣꯏ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯂꯒ ꯄꯨꯊꯔꯛꯄꯅꯦꯕ ꯏꯃꯥ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯤꯉꯩꯁꯤꯗ ꯁꯣꯝꯗ ꯂꯩꯔꯤꯁꯦ ꯅꯪ ꯈꯤꯇꯪ ꯊꯩꯗꯣꯛꯑꯣ ꯕꯣꯅꯦꯝꯒꯤ ꯃꯃꯥ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯁꯛꯇꯤ ꯐꯖꯕꯅꯦ ꯌꯥꯔꯦ 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 ꯎꯠꯀꯅꯨ ꯀꯤ ꯃꯥ ꯌꯥꯝ ꯐꯖꯕꯩ ꯇꯥꯏꯞꯇ ꯎꯠꯀꯅꯨ ꯀꯤ ꯍꯥꯏꯔꯤ ꯑꯩꯁꯨ ꯐꯖꯗꯦ ꯍꯥ ꯐꯖꯗꯦꯕ ꯅꯪꯂꯣ ꯐꯖꯩꯍꯦ ꯑꯃꯅ ꯌꯣꯡ ꯃꯥꯟꯕ꯭ꯔꯥ
ꯃꯊꯪꯗꯤ ꯖꯨ ꯆꯠꯁꯤꯔꯣ ꯁꯤꯌꯨꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤꯔꯣ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯣ ꯀꯥꯏꯗꯅꯣ ꯍꯥꯏꯌꯣ ꯑꯩ ꯄꯨꯕꯤꯒꯦ ꯅꯦꯛꯁꯇꯗꯤ ꯊꯨꯝ ꯂꯩꯐꯝꯗꯀꯣ ꯑꯗꯨꯗ ꯆꯠꯁꯤꯕ ꯂꯩꯐꯝꯗ ꯍꯥꯏꯕꯗꯤ ꯒꯥꯔꯗꯦꯟꯗ ꯒꯥꯔꯗꯦꯟꯁꯦ ꯅꯪꯁꯨ ꯎꯗꯕ ꯂꯩꯕꯨ ꯂꯩꯔꯗꯤ ꯌꯥꯔꯕꯣ ꯍꯥ ꯂꯩꯕꯨ ꯁꯥꯠꯂꯗꯤ ꯌꯥꯔꯕꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯃꯗꯤ ꯁꯥꯠꯂꯦ ꯑꯗꯨ ꯆꯠꯂꯨꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯍꯥꯟ ꯏꯌꯥꯝꯕ ꯀꯕꯤꯂꯥꯏꯅ ꯄꯤꯔꯝꯕꯗꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯥꯠꯄ ꯅꯠꯇ꯭ꯔꯣ ꯆꯠꯂꯦ ꯐꯥꯒꯤ ꯇꯧꯅꯤꯗ ꯒꯥꯔꯗꯦꯟꯕꯀꯣ ꯍꯧꯖꯤꯛꯇꯤ ꯂꯩ ꯌꯥꯝ ꯁꯥꯠꯄꯁꯤ ꯑꯣꯏꯗꯦꯅꯦ ꯔꯣꯁ ꯒꯥꯔꯗꯦꯟ ꯆꯠꯁꯤꯔꯣ ꯅꯪ ꯑꯄꯥꯝꯕ ꯑꯩ ꯑꯄꯥꯝꯕ ꯍꯣꯏ ꯆꯠꯁꯦ ꯑꯗꯨꯗ ꯆꯤꯆꯦꯗꯤ ꯄꯨꯔꯅꯨꯀꯣ ꯉꯔꯥꯡ ꯍꯧꯖꯤꯜꯂꯨꯕꯗꯤ ꯑꯩ ꯆꯨꯝꯃꯒ ꯆꯥꯛ ꯂꯣꯏꯗꯣꯔꯦ ꯒꯥꯔꯗꯦꯟꯗ ꯆꯠꯄ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯃꯥꯡ ꯊꯣꯛꯄꯗꯤ ꯌꯥꯏꯀꯣ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯆꯥꯔꯣ ꯑꯩ ꯉꯥꯏꯔꯒꯦ ꯄꯨꯛ ꯊꯜꯂꯦꯕ ꯑꯩ ꯉꯝꯗ꯭ꯔꯦꯕ ꯉꯁꯤ ꯕꯣꯅꯦꯝꯅ ꯆꯥꯛ ꯀꯧꯕꯗ ꯑꯩ ꯇꯞꯇꯥꯏ ꯆꯥꯈ꯭ꯔꯦ ꯆꯦꯠꯊꯔꯒ ꯇꯨꯝꯈ꯭ꯔꯦ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯦ ꯅꯣꯡꯃꯥꯡꯈꯥ ꯊꯣꯡꯂꯝꯗꯕꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯣꯏꯅ ꯊꯣꯡꯂꯝꯃꯤ ꯉꯁꯤꯗꯤ ꯍꯧꯒꯠꯂꯣ ꯅꯪꯁꯨ ꯎꯗꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡꯁꯨ ꯆꯥꯕ ꯐꯪꯒꯅꯤ ꯀꯩꯗꯧꯔꯒꯦ ꯈꯤꯇꯪ ꯆꯥꯔ ꯇꯣꯛꯑꯣ ꯅꯨꯡꯇꯤ ꯆꯥꯔ ꯂꯩꯕꯗꯨꯕꯨ ꯅꯪ ꯀꯩꯅꯣꯅꯦ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯗꯤꯗꯅꯦ ꯍꯥꯎꯕꯅꯦ ꯑꯗꯨꯗꯣ ꯊꯛꯆꯤꯜꯂꯣ ꯅꯠꯇꯦ ꯄꯤꯛꯏ ꯈꯨꯄꯤꯛꯇꯨꯒ ꯅꯪ ꯀꯥꯏꯗꯅꯣ ꯅꯪ ꯄꯩꯔ ꯊꯝꯃꯤꯗꯨꯕꯨ ꯑꯁ ꯏꯁꯤꯡꯁꯨ ꯒ꯭ꯂꯥꯁ 2 ꯁꯨꯔꯦꯅꯦ ꯍꯩꯈꯣꯔꯥ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯦ ꯉꯥꯏꯈꯣ ꯑꯗꯨꯗꯤ ꯑꯦꯟꯗꯤꯡ ꯇꯧꯔꯁꯦ ꯅꯪ ꯇꯣꯛꯑꯗꯤꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯣꯅꯦꯝꯅ ꯑꯩꯕꯨ ꯆꯥꯛ ꯀꯧꯕꯤꯔꯦ ꯑꯗꯣ ꯏꯟꯖꯥꯡ ꯃꯈꯜꯁꯦ ꯀꯣꯇꯥ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯀꯥꯂꯦꯟꯗ꯭ꯔꯤꯒ ꯅꯣꯡꯃꯥꯡꯈꯥ ꯉꯥꯒ ꯅꯣꯡꯃꯈꯥ ꯌꯥꯎꯗꯦ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯀꯦꯡꯉꯣꯏꯒ ꯑꯂꯨꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡꯕ ꯑꯃꯒ ꯄꯨꯔꯛꯑꯦ ꯑꯗꯨ ꯑꯃ ꯆꯥꯔꯦ ꯑꯗꯣ ꯃꯦꯟ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯗꯤ ꯉꯁꯤꯒꯤꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅ ꯇꯧꯔꯒ ꯑꯩꯁꯦ ꯆꯥꯛ ꯀꯧꯕꯤꯔꯦ ꯉꯁꯤꯁꯦꯀꯣ ꯑꯗꯣ ꯌꯥꯝ ꯍꯥꯎꯔꯦ ꯑꯁꯦꯡꯕꯩꯅ ꯐꯥꯒꯤ ꯅꯠꯇꯦ ꯅꯪ ꯆꯤꯟ ꯇꯩꯊꯣꯛꯑꯣ ꯆꯤꯟꯗꯣ ꯇꯩꯊꯣꯛꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯎꯔꯦ ꯑꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯦꯟ ꯄꯥꯕꯒꯤ ꯅꯦꯛꯁ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛ ꯀꯧꯕꯒꯤꯗꯤ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯆꯥꯈꯤꯕꯁꯦ ꯑꯗꯨ ꯈꯔꯗꯤ ꯑꯗꯨ ꯊꯤꯒꯅꯨꯅꯦ ꯊꯤꯔꯒ ꯄꯨꯂꯞꯇꯤ ꯍꯟꯗꯣꯛꯄꯤꯔꯔꯣꯏꯒꯦ ꯑꯍꯨꯝꯇꯪꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯥꯛ ꯀꯧꯕꯤꯕ ꯇꯥꯔꯦ ꯃꯁꯤꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯀꯣ ꯑꯗ ꯅꯣꯡꯃꯪꯈꯥꯗꯤ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯅꯦꯛꯁꯇꯗꯤ ꯂꯥꯁꯇꯗꯤ ꯅꯣꯡꯃꯪꯈꯥ ꯇꯣꯡꯔꯒ ꯆꯥꯂꯒꯦ ꯑꯗꯨꯕꯨ ꯋꯥ ꯈꯪꯒꯅꯦꯕ ꯃꯥ ꯌꯥꯔꯦ ꯇꯧꯕꯤꯔꯛꯑꯅꯨ ꯑꯩ ꯉꯁꯤ ꯅꯣꯡꯃꯪꯈꯥ ꯊꯣꯡꯂꯝꯒꯗ꯭ꯔꯥ ꯃꯥꯏ ꯀꯥꯔꯟꯗꯣ ꯇꯧꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯐꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯍꯦꯛ ꯍꯧꯕꯗꯩꯅ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯕꯣꯅꯦꯝꯅ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ ꯂꯥꯛꯄ ꯈꯣꯠꯄꯒꯤꯁꯨ ꯀꯩꯝ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯅꯪ ꯀꯩꯅꯣꯝꯇ ꯍꯥꯏꯈ꯭ꯔꯣꯗꯅ ꯏꯌꯥꯝꯕ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛ ꯆꯥꯕꯒꯤ ꯄꯨꯛ ꯊꯟꯕ꯭ꯔꯥ ꯊꯟꯗ꯭ꯔꯕ ꯑꯩꯁꯨ ꯍꯪꯅꯤꯡꯗꯦ ꯊꯟꯕ꯭ꯔꯥ ꯍꯥ ꯊꯜꯂꯦ ꯄꯨꯛ ꯊꯜꯂꯦ ꯊꯜꯂꯦ ꯊꯜꯂꯒ ꯑꯩꯉꯣꯟꯗ ꯇꯨꯝꯈ꯭ꯔꯕ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯄꯣꯊꯥꯕꯅꯤ ꯀꯩꯗꯧꯔꯒꯦ ꯇꯨꯝꯒꯅꯨ ꯆꯥꯛ ꯆꯥꯔꯤꯉꯩꯗꯀꯣ ꯇꯨꯝꯃꯣ ꯁꯣꯔꯤ ꯃꯥꯅ ꯑꯃꯨꯛ ꯇꯥꯛꯊꯔꯛꯑꯦ ꯏꯟꯁꯥꯡꯁꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇ꯭ꯔꯕ꯭ꯔꯥ ꯉꯁꯤꯁꯦ ꯍꯥꯎꯋꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯣ ꯑꯁꯦꯡꯕꯩꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯆꯝꯕ ꯆꯥꯕꯗꯣ
ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯅꯪꯅ ꯊꯣꯡꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯣꯡꯕꯤꯕ ꯀꯧꯇꯥꯉꯥꯅ ꯏꯇꯩꯃꯅ ꯊꯣꯡꯕ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯔꯗꯤꯀꯣ ꯌꯣꯡꯆꯥꯛ ꯃꯦꯠꯄꯗꯤ ꯌꯣꯡꯆꯥꯛ ꯃꯦꯠꯄꯗꯤ ꯃꯥꯅ ꯏꯇꯩꯃꯅ ꯇꯧꯕꯤ ꯇꯧꯕꯤꯕ ꯃꯦꯠꯄꯤ ꯍꯥꯏꯌꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯕꯥꯏ ꯕꯥꯏ ꯕꯥꯏ